Hello everyone. Mamangi video da saring maya lon gare. Adong ngasidi thambal leina hojik ai frame thaba lore. Thambal leina ji khoi lonje. Khoi lonje ai design lo tok salage. Aduga khoi lon tharaji maya. Sidi ko maya frame thaba ai ji. Aduga ma'am si fanek singbi sigi angauba line se akoina frame thaba matamda straight oilingai fanek se adum fajara leiduni si straight ohendaba yade si straight oilingai fajaduni aduna frame thaba matamda fajana thabigadam straight oinaba Makagi pandong logre mataki amu lolaje color ama muk change tawrani sida red color sapa logre zilore mathang makha ani lon lore ngasigi final result puthorage sile ado mayam video sibu nungai biragadi mayam like share comment amadi subscribe toksanbiramo share khaga yam tawbiyo aduga aina hakibada soikiba lankiba yawasu mayam ngakpiyo ado mayam ngasigi video se matang asida loisinjarage mathang hayingi mu fi lomba anauba design amada mu thengnarase